Covid-19 Meeoiba Khunnaiga Loinaduna Leiragani Angang Mapanda Puthokpiganu Child Rights Manipur da sahi taraga nipan gi makhada leriba angang da Covid ki anaba matung sida nungaiba punsi marelama lenanaba yariba makai laina asige SOP ngakna satsi amasung angang Mapanda Puthokpiganu haina Manipur State Commission for Protection of Child Rights MSCPC gi chairperson PH Manibabu na phongdorokle MSCPC ge Tarasuba Foundation ga mari lainana ngarang Social Welfare Department ta pangthokiba pawgi mifam amada Manibabu na phongdokibada India amasung international ge experts sing na haibagi matungin na Covid asi adumak hingduna Meeoiba Khunnaiga Leiragani miyamna khanagadabade laina asi Meeoiba na ngamna chatpa dubune laina asi ge web anirak lakhre mathangdagi lakadoriba web asidi Angang da sokani haide ikui kuidringai nongmaninige mamangda Churachandpur da school khara hangbada angang khara Covid-19 positive oiba thengnakhre masi thokraba matungda section naba commission gi maikidagi paujelakle loinana angang sing asi handak harau kumai mayam ama laikhiba asida mapan thongnarakpa yamna thengnai yariba makai angang sing mapan da puthokpiganu haina mama mapa oiba singgi pungning singsilakle khunai amada angang sing yamna maru oi makoina tunggi yombi oirakadoribane Makoibu luna taubiba amasung mamamapa leitabasing tathi tawaina taubiganu haina mahakna phongdorokle Amaromda hauzik angangsing mobile phone paiduna social media kaya sizinare masi paihanganu haiba natte pairabasu mamamapa oibasing na yengsinba ama change India gi oina sathakiba survey amage matungina mobile phone sing asi angangsing na mahimasing tambagi hiramda sizinadre maru oina pandemic asi lakpadage online class yaubagi mingda atopalamda sizinabana masing hellei Masina Khunnaiga akaiba lakane mama mapa oibasingna yengsinbiba tangai fade haike pandemic asina maram oiraga matam kuina physical class tawrudre adubu hauzik school college sing hangnadrabasu education asi mahuksage class mawong adu tawba yararoi atopa laibakta tawriba assignment based ki class mawong asumna tawrabade hena nungaigani haina education department ki pungningsu commission ki maikaidagi singsilagle Ministry of Women and Child Development, Government of India amasung National Commission for Protection of Child Rights ki makhada November amadagi taraga mga fauba tha makhaya matsuk na sathagadaba swashta pakhwada Manipur gi oina sumapam kaya da angang singda afaba chana kanglon amasung lunan bana singba kaya takpagaloina na pangthokli haide Churachandpur da nupi ama thangna thilamlei ngarang numidang pung 7:40 mga rom taba matamda masak khangdaba mi kharana Nupi ama mabukta thangna thilambadagi soktuna Churachandpur District Hospital da laikanari haide soklaba nupi adu Vallan Sanimi Mapuroiba Jinmon thang kawe Henbron Bengniu lamkadagi ne Center Administration One Spop Center Churachandpur Grace Jamnu XMDC na ngasi soklabi nupi aduge manakta sa tunayang senkre loinana nupi gi mayokta masigumba hingsagi thogdok sa tharakpa asibu condemn tawke Nupi asigi layang bada mateng oina balupa lising ama dan tauram ki haide chahi asigi March thadasu masak khangdabana nupi asibu thangna thilambagi thogdok laikre haina Grace Jamnuna haike source ki matungin na Vallan Sanimi ngarang mobile top off laiba chaluraga halakpada geta masak khangdaba mi ahum romna thatlaga mabukta thangna thilamke thogdok adu da mahak laimai da tuki adubu phone tawduna imung manunggi mising kauke amade Yumgi missing konglai thuna thoraktuna mahakpu hospital da pukhalakpani haire Tas hotel gi mapu Nizamuddin jail yaukre masugum labi nupi macha amabu masagi license gun paiduna kihan khanganduna sexual assault chathakre haiba Assam gi Kasar district ke Vaga Silsar dage haujikna Minuthong hata da leiduna Tas hotel kauba macha lairamba MD Nizamuddin Chowdhury Elias Raju chahi 59 special just pokso Imphal East na judicial custody remand ngasi pikre thogdok asigi matang da victim asigi imung manunggi miyoina police station asida wakalakibade tha asigi ama amasung anida victim asibu MD Nizamuddin nanong may paiduna sexual assault sing sathakhe thogdok adubu kanagumba miyoy amata da haidokanu haina nong may sindon da kihan khangan ki haina wakalakhe police na accused asibu faraba matung duty magistrate na numit nini police custody remand pikhe police custody gi matam loiraba matung accused asibu judicial custody remand prayer gidamak Special Just Pokso Imphal East ngasi puthorakhe Judicial Custody Remand adubu accused asina objection file court langkhalakhe file adugi damak accused ki counsel na haikibade accused asi mara laite semjin sajinba case oibana bail PBU haike aduga
Mamang thagi kuntrada accused asina chalaiba Taj Hotel adudagi victim asina mobile phone huranbadi laiki haiki. Nakalanima ki submission sing court na taraba matung accused asina nirakiba bail application adubu reject tawre haina court na lauthokibaga loinana MD Nizamuddin Chowdhury bu judicial custody remand pide haina khangan ke.